ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯂꯟ ꯀꯩ ꯄꯨꯀꯩ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯕꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯂꯝꯉꯥꯟꯕ, ꯑꯩ ꯀꯩꯅꯧꯗꯒꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯩꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩ ꯔꯦꯟꯇ ꯂꯩꯕꯅꯤ꯫ ꯑꯍꯤꯡꯗ ꯌꯨꯝꯗꯒꯤ ꯀꯣꯜ ꯂꯥꯛꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯆꯧ ꯂꯩꯇꯕꯒꯤ ꯄꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯕꯥꯆꯧ ꯂꯩꯇꯕ ꯃꯇꯨꯡ ꯑꯀꯤꯕ ꯇꯝꯅꯕ ꯑꯃꯠꯇ ꯇꯧꯗꯦ, ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯑꯍꯤꯡꯗ ꯊꯣꯛꯄꯅꯤ ꯊꯧꯗꯣꯛꯁꯤ꯫ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ ꯍꯥꯏꯕꯒꯤ ꯑꯍꯤꯡꯁꯤ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯌꯥꯝꯕꯅꯤꯅ ꯄꯣꯊꯥꯕ ꯆꯪꯅꯔꯦ꯫ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯥꯆꯧꯒꯤ ꯌꯨꯝꯁꯤ ꯑꯩꯈꯣꯏꯒ ꯄꯔꯦꯡ ꯁꯥꯕꯅꯤ꯫ ꯇꯨꯝꯊꯕ ꯍꯧꯔꯕ ꯃꯇꯨꯡ 12:10 ꯁ꯭ꯋꯥꯏꯗ ꯕꯥꯆꯧꯒꯤ ꯏꯃꯨꯡꯗꯒꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯀꯩꯗꯧꯔꯕꯅꯣꯅ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯨꯏ꯫ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯏ ꯇꯣꯡꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯆꯜꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯂꯥꯏ ꯑꯃꯨꯛ ꯇꯣꯡꯈꯠꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯖꯜꯂꯛꯄꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯀꯤꯅꯔꯦ꯫ ꯕꯥꯆꯧꯒꯤ ꯃꯤꯅ ꯄꯤꯔꯛꯄ, ꯕꯥꯆꯧꯅꯗꯤ ꯁꯤꯖꯤꯟꯅꯈꯤꯗꯕ ꯐꯤ ꯑꯃ ꯂꯩ꯫ ꯑꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯃꯥꯟꯇꯣꯞ ꯃꯃꯥꯡꯗ ꯉꯥꯏꯔꯦꯅ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯣꯏꯔꯣꯟ ꯑꯣꯏ ꯀꯩ ꯑꯣꯏ ꯊꯋꯥꯏ ꯆꯪꯂꯒ ꯉꯥꯡꯕꯗꯧꯅ ꯂꯥꯎꯔꯛꯈꯤ꯫ ꯏꯆꯟ ꯑꯇꯣꯝꯕꯤꯗꯨꯁꯨ ꯊꯋꯥꯏ ꯆꯪꯂꯒ ꯀꯞꯂꯛꯏ, ꯑꯩꯅ ꯄꯥꯝꯕ ꯅꯣꯏꯅ ꯇꯧꯗꯦꯅ꯫ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯄꯅꯤ, ꯀꯤꯕꯅꯤ, ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯩꯅ ꯑꯍꯜꯅꯤ ꯅꯍꯥꯗꯗꯤ, ꯑꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯕꯥꯆꯧꯅ ꯄꯦꯟꯗꯕ ꯍꯥꯏꯕꯅꯤ, ꯀꯤꯒꯅꯨꯅ ꯑꯉꯥꯡꯈꯩꯗ ꯍꯥꯏꯈꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯁꯞꯇ꯭ꯔꯗꯨ ꯑꯍꯤꯡ ꯑꯊꯦꯡꯕꯒ ꯑꯣꯏꯕꯒ ꯀꯤꯕꯅ ꯑꯉꯥꯡꯈꯩꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯕꯒ ꯈꯪꯗ꯭ꯔꯦ, ꯄꯨꯂꯞ ꯀꯞꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯃꯥꯏꯕ ꯑꯣꯏꯕ ꯀꯀꯥ ꯑꯃ ꯆꯦꯜꯂꯛꯈꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯇꯨ ꯄꯤꯈꯣꯅ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯅ ꯑꯩꯅ ꯉꯥꯏꯔꯒ ꯃꯥꯟꯇꯣꯞ ꯃꯌꯥꯏꯗ ꯂꯪꯊꯣꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯟꯇꯣꯞꯇ ꯈꯥꯔꯤꯕ ꯖꯇ꯭ꯔꯥꯒꯤ ꯐꯛ ꯑꯗꯨ ꯇꯨꯔꯛꯈꯤ꯫ ꯑꯩꯅ ꯑꯗꯨ ꯆꯦꯟꯁꯤꯜꯂꯒ ꯁꯦꯝꯈꯤ꯫ ꯍꯦꯛ ꯁꯦꯝꯕꯒ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃ ꯃꯈꯣꯛ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯐꯥꯈꯤ꯫ ꯍꯦꯛ ꯐꯥꯕꯒ ꯃꯍꯥꯛ ꯂꯦꯛꯊꯈꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯆꯞ ꯇꯤꯡꯗꯨꯅ ꯂꯥꯏ ꯇꯣꯡꯈꯤ꯫ ꯑꯩꯈꯣꯏ ꯃꯤ 10ꯃꯨꯛꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯈꯣꯏ 3 ꯁꯨꯖꯤꯜꯂꯛꯈꯤ ꯂꯥꯏ ꯇꯣꯡꯕ꯫ ꯑꯩꯅ ꯆꯤꯟꯗ ꯇꯞꯅ ꯁꯣꯟꯈꯤ, ꯕꯥꯆꯧ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯁꯨ ꯂꯥꯛꯅꯈꯤ꯫ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯒ ꯏꯆꯜ ꯑꯇꯣꯝꯕꯤꯒꯗꯤ ꯈꯔ ꯅꯦꯝꯊꯔꯛꯈꯤ꯫ ꯏꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯐꯥꯕ ꯉꯝꯈꯤꯗꯦ ꯀꯨꯏꯅ꯫ ꯐꯃꯨꯡ ꯐꯥꯎꯕ ꯇꯦꯛꯈꯤ ꯃꯥ ꯐꯥꯅꯕ ꯍꯣꯠꯅꯕꯗ꯫ ꯃꯥꯏꯕꯤ ꯀꯧꯈꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ꯫ ꯃꯥꯏꯕꯤꯗꯨꯅ ꯂꯥꯛꯂꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯕꯗꯒꯤ ꯃꯣꯏ 3 ꯈꯔ ꯅꯦꯝꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯜ ꯑꯇꯣꯝꯕꯤꯗꯨꯅ ꯃꯄꯥꯟꯗ ꯀꯅꯥꯝꯇ ꯊꯣꯛꯍꯟꯈꯤꯗꯦ꯫ ꯍꯦꯛ ꯊꯣꯛꯄꯒꯩ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯏꯃꯨꯡꯗ ꯂꯩꯈꯤ꯫ ꯏꯪꯊꯝꯊꯥ ꯑꯣꯏꯕꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯇꯥꯁꯤꯟꯅꯔꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯑꯩꯅ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯏꯪꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯏꯆꯜ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤꯠ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯃꯑꯣꯡꯗ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯀꯞꯂꯒ ꯂꯥꯎꯗꯨꯅ ꯇꯥꯇꯣꯟ ꯍꯣꯏ ꯋꯥꯔꯦ, ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥ ꯐꯔꯛꯈꯤ, ꯑꯗꯨꯒ ꯆꯠꯂꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯄꯣꯊꯥꯅꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯦ, ꯅꯣꯡꯉꯥꯜꯂꯦ꯫ ꯃꯣꯏ 3ꯃꯛ ꯅꯣꯔꯃꯦꯜꯗ ꯂꯩꯔꯦ꯫ ꯃꯌꯥꯝꯁꯨ ꯉꯥꯡꯅꯔꯦ, ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ꯫ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯂꯦ꯫ ꯁꯣꯔꯥꯠ ꯍꯧꯔꯦ, ꯑꯗꯨꯕꯨ ꯁꯣꯔꯥꯠꯀꯤ ꯃꯣꯏꯕꯨꯡ ꯍꯦꯛ ꯈꯣꯡꯕꯒ ꯃꯣꯏ 3 ꯄꯨꯂꯞ ꯑꯃꯨꯛ ꯉꯔꯥꯡꯒꯤꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯂꯥꯏ ꯇꯣꯡꯂꯛꯈꯤ꯫ ꯁꯣꯔꯥꯠ ꯂꯥꯛꯄ ꯃꯌꯥꯝ ꯃꯣꯏ 3ꯕꯨ ꯐꯥꯅꯕ ꯂꯣꯏꯅ ꯆꯪꯅꯔꯛꯏ꯫ ꯈꯔꯗꯤ ꯀꯤꯗꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯃꯣꯏ 3 ꯇꯣꯉꯥꯟ ꯊꯝꯂꯒ ꯃꯥꯏꯕꯤ ꯈꯔꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯅꯦꯝꯊꯅꯕ ꯍꯣꯠꯅꯈꯤ꯫ ꯏꯆꯜ ꯑꯇꯣꯝꯕꯤꯗꯨ ꯀꯞꯂꯒ ꯏꯆꯥꯇꯣꯝꯕꯤ, ꯑꯩ ꯏꯇꯣꯝꯗ ꯆꯠꯄ ꯉꯝꯂꯣꯏ, ꯑꯩ ꯅꯣꯏꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯗꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯏꯕꯤꯅ ꯏꯟꯅ ꯀꯨꯞꯇꯨꯅ ꯐꯥꯈꯤ꯫ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏ 3ꯃꯛ ꯇꯞꯊꯔꯛꯈꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯔꯥꯠ ꯊꯧꯅꯤꯈꯤ ꯃꯣꯏ 3ꯃꯛ꯫ ꯑꯗꯨꯗꯒꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫